ngasi henna interesting oigadaba aikhoi miyoi hakchang da thokpa thengnaba thodok amatang karamna karina thohalai haibana singba scientific reason galonena thamjage topic adudi kidney stones aikhoina thengnariba kidney da nung leiba si miyoi 95% di karina kamdongna ohelaklibono haibagi maram madubu ngak thoknabagi pambai khangdaban ayamba oiri chamna kharanadi phagi oi kari oi sak sabada nung yaubagi ni haiba kayani no madu nakal amarobda thamsi maruina ahanbada aikhoigi kidney sina tawgadoriba mathausi karino khangminakisi kidney sina tawgadoriba si ida yaurakpa fattaba waste sing adu urine oina chumthokiba asini chumthoklaba urine asida yaurakadoriba si water urea uric acid amasung maruiba iron sing kudam oina calcium sodium oxalate amasung potassium asina singba sing asini adubu hairiba sing asigi marakta uric acid calcium amasung oxalate iron sing asigi sang asina urine asida hena yauklabadi makhoi sing asi punsinaduna hairiba kidney stones asi semlai mayamna leinariba kidney stones sing asigi manungda khwaidagi common oiba nung asi calcium oxalate asini anambana kidney gi nung asi pikalli aduna aikhoina isana khanghouda number 1 mapan thokpada urinary tract asida fauduna sakhibasu yawi adubo karigum kanda ka hena sawba nungju yawrei masina ising marigi lambi oriba urinary tract asigi wall singda khetuna onduna lai aduga urine gi lambi da thingduna ka hena thinba lengba tawrei ngasigedi topic asi swaida losinjage aduga mathangi video da masigi kidney stones ge mai leinaba loinena hojik ahal naha khaidana kidney failure singi chang wangkhalakpa loinena aikhoi miyoi bagi section daba fattaba hainabi kharana isagi kidney si fail ohalakpagi maram kaya adu mathangi video da langthok charake mayam ngai minasi